बेबीसना मिसी की मायोक्ता JC अमसुंग मियाम की खोंगजंग हनबा लेट्री मसिंग यामलबा महैरोई सिंगना लम्फेल पाता लेबा MHRC की ऑफिस दा थॉमजिनख्रे अमदी हाई कोर्ट न तुरेल दगी नुंग लेंगोई पेकपा थिंखिबगी मायोक्ता सबुंगखोक्ता सिनमी सिंगना वाकत मिफम सथख्रे खुरुमजरी टाइम्स ऑफ मणिपुर की नुंथिल की पाउ मियंग ताबिरिब सिंगबु विद्यापति म्यांगलबमना ताराम ओक्चरी हौजिक पाउ संदोकना पिजरी एन बेबीसना कौबी अंगांग नुपी मचा अमा स्टैंडर्ड रोबर्ट स्कूल गी बोर्डिंग दा थौरी यानदोना सिरमबगी मायोक्ता यानिंगदब फोंगदोक्तुना संगसिलकबा खोंगजंगी सरुक अमा ओइना ngasisu निसा क्लब की वेटिंग सेट थांगमैबंदा सेंट पैट्रिक स्कूल अमदी खुंथोंगानबी अपर प्राइमरी स्कूल की महिरोई अमदी ओजा क्यान वाकत मिफम सथख्रे वाकत मिफम अदुदा सरुक याखिबी खुंथोंगानबी अपर प्राइमरी स्कूल की प्राइमरी टीचर सीमा सुब्बाना हाइखिबदा बेबीसना की मिसी असिकी मतंगदा लेंगाकना अथुब मतमदा अचुम अरान पुथोकपिदुना मरा लैबसिंग दंडी पिबियु हाइना हाइखि ngasi akhoi kunthong manbi upper primary school gi oja sing amasung chhatri chhatra amasung St Patrick school asiani si akhoi school ani sina बेबीसना अंगांग असिगी जस्टिस की दमक्ता ngasi akhoi sida dharna phamjari bani अंगांग असिगी यारी मखै अथुबदा मागी मिहात असि पुथोकपिबा अखोई प्राइवेट स्कूल अमसों असि सेंट पैट्रिक स्कूल अमसों कुंथोंग मानबी रोम दगिना थमजनिंगी लमलाई हायर सेकेंडरी की अवाटप ओजा सिंह हौजिक फाउबा मेनसिंदना लेबगी मायोक्ता मणिपुर ह्यूमन राइट कमीशन ना सु मोटो केस लौखटपगा लोइनना मरी लेनबा लोइसंगदा मियंग चंगनबा वायल ताबियु हाइना तक्सिलदुना ngasi सोशलिस्ट स्टूडेंट्स ऑफ मणिपुर SSUM की मियंग मखादा महिरोई सिंगना लम्फेलदा लेदिबा मणिपुर ह्यूमन राइट कमीशन की ऑफिस ता थोमजिनख्रे ngasi nungthil masing yamlaba mahiroi singna lampel DC office manakta pullaba matung MHRC gi office tamna rally lakhi tungda commission gi chairperson khaide mani unaduna commission gi maikaidagi laukhatpam thokpa thabak sing laukhatnana ba taksin khi chairperson khaide mani nasu commission gi maikaidagi mari lainaba loisang da chayol ani gi manungda laukhatpam thokpa thabak laukhatpaga loinana awatpa oja sing hafanana ba khanghalagani haina thajaba pikhi khongjang adu da saruk yakhiba SSUM की जनरल सेक्रेटरी भूषण लोंगजमना मणिपुर ह्यूमन राइट कमीशन ना स्टैंडर्ड रोबर्ट हायर सेकेंडरी की महिरोई एन बेबीसना मिसिगा मरी लेनना शु मोटो केस लखटखिबा अदुगुमना लमलाई हायर सेकेंडरी की ओजा लेत्रिबा असिगी सु मोटो केस लखटपम थोकई हाइबा यावना वफम कया अमा फोंगदोखि education even during crisis as a result of any untoward incident by taking up necessary measures within the framework of the rule of law. The Commission has perused relevant news reports published at different newspapers in Manipur, and it is shocking to learn that a student Robert Higher Secondary School, Kanchipur, was found hanging in a share room of the hostel boarding. The Commission considered the contents of the report seriously. It is also shocking that some students' organizations imposed a shutdown on the school activities, thereby resulting in the disturbance of running regular classes, which is a violation of right to education. Manipur High Court की order yaningdaba phongdoktuna torenda nung lengoi pekpa thingkhibagi mayokta chingtam truck owners and driver association na sinduna ngasi sabungkhokta sinmi amadi miyamna wakat mifam sathakre wakat mifam aduda sinmi singi chakhau thatpiganu aikhoi hingminasi haibana chigma placard sing thetki khongjang aduda saruk yakhiba association ge general secretary samananda ngangomna haukiba July 3 da Manipur High Court na turendagi nunglengoi pekpa thingkhibana maram oiraga sinpham asi paidone hingliba singda achauba awaba pire madugi mathakta loan lauraga gari leraga sinpham asi pairiba singnasu loan singba ngamdre hairi Manipur dagi Turen Singda nung lengoi pekpa thingibana maram oiraga
sinmi amadi masigi industry de hingiba khoigi simpham asida sagonariba miyosingda asugi matik awaba mayoknaba haibadu oire sinmi amadi aikoi loi gari owner amadi driver sing asi aikoina loijariba gari asi aikoi lo lauraga adi amadi aikoi atopa kayadagi sen puraga leiba aduga tha gi loan singba amadi sendoi singbana aikoi gari singje ayamani hairiba sinpham asina lepkhibana maram oiraga hairiba mayam asi aikoi loan amadi sen singba ngamdabana maram oiraga aikoi gari singi dachu yamna awaba mayoknaba amachu oire lakliba tarik 30 fawbagi manungda aikoi gi high court ki order sibu review tawbidaba targadi aikoi orkhulsi total aikoi ban tawjanabagi chem saba loijare सरकार ने मुंग नहीं कोई थिंगना कोई बु इसा का हिम्मत करी न माहे तम हंदोई नो करी न सेंवाला कोई सादोई नो बा मसे कोई यानिंग दे थादोक पियो हाबा अथुबा मतमदा नुंग लेंगोई सुबा थिंगबगी वादी नते अखोई न नुंग लेंगोई सुरगा तता जिंगी न पैसा ओंथोक पिरगा अखोई न पैसा फंगगा अखोई इमुंग मनुंगी सटनाबनी इसा माहे तम हनबनी मसे थिंगगा दी सरकार ना अथुबा मतमदा कोई की पैसा थोकना पिबियो Manipur High Court ki order. Manipur High Court ki order. Singi right. Singi hinbagi hak. Imphal gi maru oiba hospital amadi hospital singda thabak tawriba doctor singda sel gi demand tawbada chenabani haiwa aina thingkraba lalholup United Revolutionary Front URF ki kedar ama Imphal East Police na fari hairi pharaba kedar adu Soibam Arthur Sahini Futaruk Apokpa Laikhidrab S Irabat Singha Soibam Laikai ke Halabung Dagini Mahak Ngarang Ayuk Pung Taramathoi Makhairom Tarakpa Aduaida Chekon Crossing Dagi Fabani Hairi Mahapu Wahang Pahung Chatarabatungda Lup Asigi Chauba Koba Amigi Yathang Makhada Dr. Amdi Private Hospital Singda Selgi Diman Kaya Asi Taukibani Haiba Kangbangamle Hairi Seya Moirang Kuno Makha Laikai Amadi Maira Paibi Singna Mayai Kaba Nisagi Mayokta Sangsilak Pakongzang Saruk Ama Oina Ngarang Numidang Nisa Saba Miyoi Ahum Pagat Labamatung Warak Watem Laga Imung Manung da Kusin Nakre Paraba Miyoi Sing Adudi Thangalawai Saban Laikai Kundrakbam Balesor Singha Apokpa K8 Mohen Kumantem Prem Singha Apokpa Amocho Amadi Kairen Pabi Maning Laikai Dagi Haisnam Chinglen Singha Apokpa Hai Surchandra Singha Kawi Hairi Thobal District Manung Chanba Lamding Kumantem da Laibak Lautokpada Chaurakna KZ Ani Makhairom Lumba Ani Suba Malem gi Lanjaugi Matam da Sizinakhiba Bom ama fangle Bom adu Laikai adu da Laiba Kumantem Suresna Mahaki Yumgi Awang Thangba Nakal da Laiba Kongbal Sengbada Thengnarakibani Bom adu Police ta Sinakre Hairi Khongzom Sapam Laikai dagi ji Ingobi Jingthamna Mamang da Tongan ba Pauzel Puduna India ki Mafam Singda Naitom Cycle Thauduna Pauzel Sandoklu Raba Matung Mathang Thage Ahumda Malem gi Laibak Tareta Cycle Thauduna Chatnanaba Thaurang Tauba Loikre Ahanba Phase ki World Tour Asida Myanmar Thailand Malaysia Cambodia Laos Vietnam amadi Singapore da Chatuna Pauzen kaya Sandoknaba Pandam Thamli Adubu Hauzik Pawada Biza Phangdabagi Awabadi Mayoknari Maram Aduna Laingaki Maikaidagi Amadi Mari Lainabasingna Biza Phangnanaba Hotnabada Mateng Pangbiu Haiki 2019 sida ai World Tour haiba khongchat haujagadore haiba khongchat asi ai goina di cycle gi oiro amagi oiro loina preparation loire ai hojik watlibo visa gi awaba mayam kanna mayoknari karam kanda phangani haibagi matam chapchawa khangdri Makata ba pau bizadring da break matang lawjari Manipur University de affiliate Tauba South Asian Institute of Rural and Agricultural Management Langjing Achoba Imphal West ki admission Tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA Nupa amasung nupi ki hostel gi khudong chaba leijari akaknaba seat kharatani akupa marol gi damak www.sairam.org.in natraga phone number 7641929924 natraga 8258801014 natraga 96128123446 ta contact tawbiu
Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing da admission fanglaba mahiroi singda tha khuding gi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subna taki seat taramanga khaktani. Akupa marol gidama contact tawbirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. North East ki oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayengma college cha lakpituna admission to bihoro akakna basitni. Break ke matung na makhata ba pau pizari Manipuri Association Northeast India gi Executive Committee gi mifam ama Silchar gi pensioner waban dangarang loop asigi president Narangbam Madhusandrana thauram mapu oiduna pangthokre mifam aduda maru oina Northeast India gi maitei singna thengnari ba awaba kaya bu puthokuna khanaki maru oina handak Assam gi NRC gi matangda maitei singbu indigenous ki list yahunana ba mari leinaba Mafam Singi, Mioy Sing Unaduna, Memorandum Pisinaba, Mioy Mangana Sabat Team Ama, Tha Asigi Kuntareta, Guhati de Sananabasu, Lepnaki. Ngarang numidang wairam Imphal West District ki, Manung Sanba, Haurong Kairen Fauduna Cheli Batorienda, Pokpadangai riba Angang Amagi, Asiba Haksang Taduna Ledam Le, Asiba Haksang Adu Laikai Aduki Miamna, Tengnarak Padagi, Police the Pau Piraba Matung, Police na Lokatlaga, Rimski Miren Sang the Tamkre Hairi. IDSP Amadi NHSM na Sinduna use of integrated health information platform in integrated disease surveillance haiba timda numit nini chupna sathagadaba state level workshop cum training program ama ngasi akam pata laiba NIELIT gi auditorium da pangthokre thauram adu maru oina Bharat ki tongan tongan ba mafamda leiriba hospital singda che chang puduna chatpagi mathau tadre masigi app asi sijinnarabadi kari hidak chakhi amadi kari test tawkhre haibasi app asigi matengna yengba yaragani masida sunatana manung hanjinba mafam singda leiriba miyoi singna anaba ama leibada kari laina no haibadu app asigi matengna khangba ngamlagani haikhi team concerned officials sing mana kalai sing natraga daka lega headquarters gi thajal laga lena adu control toba nagi be misi tun lying ba adu ga high be misi gi record sang lai hoba anywhere in India dum yeng ba yaba adu pai mani haiduna bubirak pani Sidagi akoi hayeng na block data manager gi tawni block ki individual sing se loinamak train tor matungda ANM singi haibadi ngasai gi grassroots level dagi reporter kadori ba ngasai gi ANM sing sigi reporting na akoina mobile phone ngasai smartphone sing sida tawraga aduga adui matungda application se pirani aduga haugadoini 2020 gi January bong manungda Manipur da sise functional ohen gadabani Ngasi Rajya Sabha da Protection of Children from Sexual Offence Amendment Bill lising ni taramapan pass tawkre nauna pass tawkraba amendment bill asina Foxo gi case da chenaba sing sibagi serak phawba pibigi ayaba yauri ngasi Rajya Sabha da bill adu pass tawnaba khanarakba matamda Women and Child Development Minister Smriti Irani na Laingakna lamdam asda thokliba Foxo gi casing athoba matamda loisinba ngamnana ba fast track court lising amaga supna kulumdoi lingkhat lagani laibak asigi state tara tarete chahi ani asigi manungda fast track court sing lingkhat khre hauzik phawbada lupa crore chamaga humdramari sanction tawkhre hairi
Lower Assam ki Golopara district ta angakpa phangna Japanese encephalitis ki laina sandorakpadagi mi sibigi sangwang khatlakle. Ngarang nauna miyoi taruk laina asna maram oiraga laikhidre. Haujik phawbada punna district aduda laina asna maram oiduna sikhiba miyoi taranithoi sukre. Miyoi kunmari amana laina asna nare haina confirm tawkhibaga loinana layeng chathari. Somalia ki municipal headquarter da sakang da basing na ngarang chatharakiba suicide attack ta government official taruk laikhidre. Kaya amana asok apan nangkre. Laikhidraba sing adugi manungda Mogadishu ki mayor yauri thaudok asing ngarang municipal office aduda mifam chathari ngai manungda thokhibani mifam aduda saruk yaramba Somalia ki UN Secretary General gi akhanaba mihud James Wan mafam aduda gi thokhraba matungda thaudok adu thokhibani hairi thaudok adu lalholup ama oiriba oil sababna chatharak khibani haina claim tawkhre. Lakliba August ki tara taretagi kunmari fauba Brunei da pangthokadoriba tara suba junior ASEAN championship da saruk yananaba India ki junior wushu team semnabagi damak Chandigarh University da pangthokadoriba national coaching camp da saruk yanabagi damak wushu association of Manipur taulau amadi sendagi sanaroi manga khalaklaba sanaroi sing adudi taulu cheng group ta laimapokpam national maitai taulau Taichi group ta Oinam Malem Nganbi Debi, Taulo Cheng group ta Angom Kajal Chanu Amadi Sandagi Keji Humpumangada, Moirang Tem Malem Nganbani. Ngase yuk pong ki papause singi moroy papausing da kari-kari yaw ki bagay habit amuktang puna kagminase. Shanghai Express District Singdagi Ikangamari Lainana report kaukre. Banna mahusagi punsida apan bapikre. Government quarter sing bhara sandok lamba thengnare. Gari huran ba ama fare gari su fangle. Pongna form. Rajasthan gi maheroi ama Manipur gi maming da medical tamnaba apply tawkre. Open North East ki ahanba counseling da mahaki maming nipan subada yaukre. Bebisna misi gi kaukiba pung kunmari gi Manipur banna mahusagi punsida sauna akai bapikre. Namthak tauraga lupa koti kaya khongot kibi nupi ama police na fare. Handak ta launch tawkiba India gi mission Chandrayaan 2 gi timda Manipuri macha ama yauramle. Isel Express JSC gi banna miyam gi punsida akaiba pikre imungi miyoi sing sijanaba honakre principal landhoni yauna oja manga fagatuna chairak pi div fawba akanba khongjang sathaki gani emsu. Mahiroi lupamana thingi haiba PWUZ gi wafam mayek sengba watli Jai Kishan. Manipur gi Hajj pilgrim sing mapuna thaujan birasanu Abdullah. JCRPS ki co-convener da ki halakpa nan Manipuri ama fagat kre. Miyam da namthak tawba oiramle. Sanalaiba Chief Minister N Biren Sinba Pamba MLA Singna Delhi da Governor unakre. Ruling ki MLA Singna Governor unabagi wahan thok khangalo. High Court ki yathang Supreme Court ta singna naba CLP na warep lawkre. High Court ki yathang cha da mauradi aikhoi gi maikai da pire Fazur Rahim. Pung kunmari gi Manipur barna miyam gi punsirol da sauna sai theng pikre mahiroi sibagi case CBI da sinaba laingak na yakre. JCLPS ki co-convener da wakai nganglakpa mayang farga wakhal taminakre. Naharol gi thodang Lok Sabha da anti-terror bill pass tawkre lalhobaga mari lainai haina singnaba sing terrorist oina lauthokadori. Manipur High Court ki order handoktragadi July 15 dagi National Highway ani thingzilagane. Manipur ki education system hena fagat hannaba Education Minister Radhishyamna miyam dagi suggestion sing kaukre. Bebisna misi CBI da sinaduna thiget hanba amadi amuk hanna postmortem tawbada sarkar na yakre. Huye Lanpao Bebisna misi gi mayokta kaukhiba Manipur banna mahausa gi punsida sauna akai bathokre. Laikhidrabi Bebisna gi apokpa mase ani amasung mabungna lambi mayai da hipchinduna protest tawkre miyam na principal landhoni gi mitam mai thakre. Police na UD case lokhat lambadagi regular FIR lokhat kre. Warden ani surrender tawrakpadagi police na faraga court ta puthorakre. Chap report pithoktriba fawba lepalaitana khongjang sangsilagani JSCC. Sayol faraba fawbada karigi langla lanjing puthokpa ngamdribano Jai Kishan. Iraibak Standard Robert Higher Secondary School ki principal yauna wahang pahang sathagadabani. Bebisna misigi banna Manipur gi tampaki lamda yamna chauna akai bathokhankre. School authority na mahiroi singda pressure pirabara. Chief Minister na Jennings Hospital ki fibam haktheng nana yengsinkre.
Loisilakpada maroiba pau amuk hana pizari. Chief Minister na thazaba pikrabasu bebisna misigi mayokta JC amasung miyamgi khongjang hanba leitri. Masing yamlaba mahairoi singna lampel patta leiba MHRC gi office ta thomjin khre. Amadi High Court na turel dagi nung lengoi pekpa thingkhibagi mayokta sabung kokta sinmi singna wakat mifam sathakre. Hausikiti Times of Manipur na pizza banung tilgi pau matang sa loisinjare ehenba pau galoinana nibidang pong mapaldang mu phangbigani.